Kumja ing 2025 July 5 dagi houna Manipurgi Mahei-masingga mari leinaba tongan-tonganba lup 13 na punsinduna semkhiba Coordinating Committee of Disturbance Free Education Zone demand na chahi asigi July 5 dagi Maheiloisang sing amadi Maheiloisangga mari leinaba sector pumnamakta makhal amattagi ayet apan pibiganu haina changsinlakliba Khongjang bu Sougatladuna Ngasi Thoubal District tongan-tonganba Maheiloisang singda Khongjang changsinnakhre Khongjang asibu Sougatladuna Wangjingda leiba YK College की campus ta education ga mari leinaba sector amatada ayet apan pibiganu haina Wakat Mifam Chathakhre. No monetary demand, no excessive demand, enough is enough, don't disturb education zone, no unbearable demand amadi make education a free zone haina thaba banner amadi placard sing paiduna changsinlakliba Khongjang aduda college asigi oza amana haikibada education asi free zone oihanbiu education da makhal amattagi ayet pa pibiganu national education policy chatnarakpaga loinana Ojasing amasung Maheiloisanggi takpi tambibagi thabak yamna kanna changsinlakpa amadi school college khudingmak competition gi level da lakhrabanina tongan-tonganba ayet apan pirakpa sing asina education da paralyzed oirakani haiduna Maheiloisang da paisa gi demand tawbirakanu haiki aikoina thamjariba pandamdi education si free disturbance free zone ohenbiu haibasi tongan-tonganba educational institution na Manipur da tawduna aikoidasu monetary demand oisanu aduga any type of disturbance masi educational institution da pibiganu hawjiti national education policy NEP 2020 sanar paga loinana akoi students amasung Ojasinggi yamna sangaina college da teaching learning process kanna sangchilakba matam asida akoi ni yengi basiti national level da YK college su aduga atopa Manipur gi leiba college su institution si loina makse competition gi level da lakhrabanina akoi su Maheiloisang siga tana tekaduna college campus manusida ngamjabi level da teaching learning process si changsinlakba matamasida mayam gi disturbance sing sida akoi da stress ma lekuna akoi gi Mahei-masing sida yamna paralyzed oirakani masi pumnamak se concern koi bi ba mi pung khudimana amutang khanthabiraga sigi disturbance se amutang lepiu loina da any sort of monetary demand college sida tawbirakanu haibase akoi gi asiat pa mayam da thamjariba appeal ni